Loktak Pat kanba amasung ashang-amanna thalaba Manipur ama oihanbada meepum khudingmakna angamba thoudang loubiyu haina Chief Minister N Biren appeal tourakli. Wafam asi Loktak Development Authority LDA na mapung oiba thoudang louduna Kordak channel mai pakna sembang ngamkiba adugi matangda nungaiba phongdokpoina social media da thadorokpa warol amada Chief Minister N Biren phongdokkibane. Chief Minister gi warol adun hai Loktak Pat ki asengba masak amasung ecological equilibrium ngak senbada Kordak channel na maru oiba thoudang lauribane. Masina Loktak Pat ki akoibada khundariba miyam gi punsi mahingda chawna mateng pangbagi mathakta lau singhu musung sa sansingda aduki matik kanaba piribane. Kordak channel mapung fana sengdokpa haibase matam kuinadagi manglaklaba mahaki manglana mane. Masina Loktak Pat mahausagi fibam amuk hanjilakna bahonabada achawa mateng oigatoribane. Loktak Pat kanba amasung ngak senduna thamba haibase lengak khaktagi thoudang nate. Lamdam asada laiminariba meepum khudingmakna Loktak Pat kanba haibase masa masagi thoudang makni khalaga thabak pangthokpam thoi. Loktak Pat ki akoibada khundariba thanga khodak nongmai khong amadi lafupa teragi miyamna pat asibu kannaba amadi mahausagi fibamda thamnaba honabada lauriba thoudang sing thagataba ngamde. Loinana LDA gi chairman M Asni Kumarna Loktak Pat kannabagi damak lauriba thoudang amadi Kordak canal mapung fana sengba ngamba asigidamak tawbimal khangba utli. Loktak Pat kannaba honabada ekhoigi pandam ama phangba ngamliba se punna thabak tawminabagi mahaine. Khongthang asimak makha tana chatminaba mathok tai. Aikoi khudingmakki wakhalonda Loktak Pat asi mahausagi kusemna piramba atangba posak amani haina lominase. Masina Loktak Pat kannabagi matangda thangjilakpa khongthang khudingmak mai pakane. Maramaduna Loktak Pat ngat senaba aikoi amatoina kusamnaraga Thabak pangthok minasi haina Chief Minister gi warola duna makha tarakle.